ꯂꯩꯆꯜ ꯔꯦꯗꯤꯑꯣ ꯂꯥꯏꯚ ꯆꯦꯅꯦꯜꯒꯤ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯟꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯕꯤꯈꯤꯕ ꯃꯔꯥꯜꯂꯥ ꯏꯔꯥꯜꯂꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯆꯥꯛꯁꯪꯗꯅꯤ ꯊꯣꯏꯊꯣꯏꯕꯗꯨ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯁꯥꯟꯅꯔꯤ ꯀꯕꯣꯛ ꯂꯩꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯤ ꯊꯣꯏꯕꯤ ꯆꯐꯨ ꯃꯍꯤ ꯁꯤꯊꯣꯛꯂꯤ ꯊꯣꯏꯕꯤ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯌꯥꯏꯕ ꯌꯥꯔꯗꯣꯏꯔꯣ ꯍꯣꯏ ꯏꯆꯦ ꯌꯥꯏꯁꯤꯜꯂꯒꯦ ꯇꯧꯔꯣ ꯇꯧꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯏ ꯈꯥꯡ ꯊꯥꯡꯒꯠꯄ ꯌꯥꯔꯅꯤꯗ ꯐꯅ ꯀꯨꯏꯔꯦ ꯊꯣꯏꯕꯤꯅ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯇ꯭ꯔꯤꯕꯁꯤ ꯉꯁꯤ ꯃꯆꯦꯅ ꯉꯥ ꯂꯩꯔꯒ ꯂꯥꯛꯄꯁꯤꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯊꯣꯡꯕꯅꯤ ꯊꯣꯏꯕꯤꯁꯨ ꯃꯑꯣꯡ ꯇꯥꯅ ꯊꯣꯡꯉꯤ ꯂꯣꯏꯔꯒ ꯃꯅꯦ ꯃꯀꯨꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯇꯨꯅ ꯄꯤꯔꯨꯔꯦ ꯍꯜꯂꯛꯂꯒ ꯃꯈꯣꯏ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯔꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯃꯆꯤꯜ ꯃꯅꯥꯎ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯗꯨꯕꯨ ꯄꯨꯔꯦꯜꯗꯤ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯊꯣꯏꯕꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯉꯥ ꯊꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯐꯥꯎꯕ ꯇꯝꯍꯟꯕ ꯉꯝꯗꯦꯗꯀꯣ ꯃꯁꯤ ꯈꯛꯇꯅ ꯂꯥꯏꯃꯟ ꯑꯣꯏꯈ꯭ꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏꯇ ꯀꯔꯤꯅꯣ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯪꯂꯨꯔꯕ꯭ꯔꯣ ꯆꯥꯛ ꯍꯥꯞꯆꯔꯛꯀꯦ ꯌꯥꯔꯅꯤ ꯍꯥꯞꯄꯛꯑꯅꯨ ꯑꯩ ꯑꯣꯛꯑꯦ ꯏꯇꯩ ꯃꯈꯣꯏ ꯑꯣꯏꯅ ꯄꯨꯟꯅ ꯍꯥꯞꯄꯒ ꯆꯥꯃꯤꯟꯅꯔꯣ ꯃꯄꯨꯔꯣꯏꯕꯗꯨ ꯆꯥꯛ ꯇꯣꯛꯇꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯊꯣꯏꯕꯤꯒ ꯀꯕꯣꯛ ꯂꯩꯒꯁꯨ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ ꯄꯨꯔꯦꯜ ꯑꯩꯅ ꯂꯥꯛꯏꯁꯦ ꯊꯣꯏꯕꯤ ꯅꯪꯁꯨ ꯇꯥꯎ ꯍꯣꯏ ꯏꯆꯦ ꯌꯨꯝꯗꯒꯤ ꯄꯥꯎ ꯂꯥꯛꯏ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯗꯣ ꯈꯔ ꯁꯥꯐꯔꯕ ꯃꯥꯜꯂꯤ ꯏꯃꯥꯅ ꯅꯪꯕꯨꯇ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯂꯧꯈꯠꯄꯤꯔꯒꯦ ꯍꯥꯏ ꯅꯤꯉꯣꯜ ꯑꯩꯈꯣꯏ ꯑꯅꯤꯒꯤꯇꯪ ꯇꯥꯔꯕ ꯀꯥꯟꯗ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯁꯨ ꯅꯨꯄꯤ ꯊꯤꯅꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯏꯃꯥꯗꯣ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯗꯨꯗ ꯑꯔꯣꯏꯕ ꯑꯃ ꯅꯥꯏꯊꯣꯛꯑꯒꯦ ꯈꯜꯂꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯃꯈꯣꯏꯕꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯖꯥꯠꯂꯣ ꯍꯩ ꯑꯉꯥꯎꯕꯤ ꯅꯤꯡꯁꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯂꯩꯇ ꯂꯥꯏꯔꯕꯅ ꯀꯟꯗꯨꯅ ꯃꯇꯝ ꯆꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯈꯤꯗꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯕꯣ ꯑꯩꯁꯤ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯇꯥꯆꯧ ꯇꯥꯇꯣꯟ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯊꯝꯂꯝꯕ ꯊꯥꯖꯕ ꯄꯨꯝꯕ ꯑꯩꯅ ꯃꯥꯡꯍꯜꯂꯦ ꯏꯆꯦ ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ ꯍꯧꯖꯤꯛꯄꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯃꯀꯣꯛꯇꯒꯤ ꯍꯟꯕ ꯌꯥꯒꯗ꯭ꯔꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤꯗꯃꯛ ꯈꯟꯒꯗꯕꯅꯤ ꯏꯆꯦ ꯅꯪꯒꯤꯅꯦ ꯑꯄꯥꯝ ꯄꯥꯝꯗ ꯑꯋꯣꯡ ꯑꯋꯣꯟꯒꯤꯁꯨ ꯑꯩꯕꯨ ꯍꯪꯉꯨꯆꯣ ꯍꯥꯏꯗꯅ ꯊꯥꯔꯛꯂꯤꯕꯅꯤ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯁꯨ ꯍꯥꯏꯌꯨ ꯑꯩꯅ ꯏꯃꯥ ꯍꯣꯏꯗ ꯑꯃꯨꯛ ꯇꯝꯗꯧꯔꯤꯕꯅꯤ ꯏꯆꯦ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯏꯆꯦꯅꯁꯨ ꯎꯔꯤꯕꯁꯤꯅꯤ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯂꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯅꯥꯎ ꯅꯨꯄꯥ ꯂꯥꯌꯦꯡꯕꯗ ꯆꯍꯤ 2-3 ꯇꯣꯜꯂꯤꯕ ꯁꯦꯜꯁꯤ ꯁꯤꯡꯕꯗ ꯃꯇꯦꯡ ꯈꯔ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗ ꯏꯅꯥꯎ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯁꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯋꯥꯐꯝꯗꯨꯕꯨ ꯌꯨꯝꯂꯣꯝꯗ ꯍꯦꯛꯇ ꯍꯥꯏꯕꯗꯨ ꯐꯖꯕ ꯈꯖꯤꯛ ꯋꯥꯠꯀꯗ꯭ꯔꯥ ꯈꯜꯂꯤ ꯏꯕꯥꯏꯈꯣꯏꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯩꯅꯦꯅ ꯈꯟꯅꯤ ꯑꯩꯁꯨ ꯊꯣꯏꯅ ꯁꯣꯟꯕ ꯑꯣꯏꯗ꯭ꯔꯤ ꯏꯕꯥꯅꯤꯅ ꯇꯦꯛ ꯇꯦꯛ ꯇꯧꯔꯒ ꯁꯦꯜ ꯑꯗꯨꯗꯤ ꯁꯤꯡꯂꯒ ꯂꯣꯏꯔꯦꯗꯅ ꯃꯈꯣꯏꯇ ꯑꯩꯁꯨ ꯏꯀꯥꯏꯖꯩ ꯏꯕꯨꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯦꯟꯐꯝ 2-3 ꯁꯤꯇꯪ ꯁꯤꯡꯗꯣꯛꯇꯕ ꯌꯥꯔꯣꯏ ꯊꯣꯏꯕꯤ ꯀꯌꯥ ꯌꯥꯝꯕ ꯁꯦꯜꯅꯣ ꯅꯪꯒꯤꯁꯤꯕꯣ ꯏꯆꯦ ꯑꯩ ꯁꯦꯜ ꯃꯁꯤꯡꯗꯨꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯧꯖꯤꯛ ꯃꯐꯝ 3 ꯁꯤꯡꯗꯣꯛꯇꯕ ꯌꯥꯔꯣꯏ ꯑꯊꯨꯕꯒꯤꯅꯤ ꯑꯩꯅꯁꯨ ꯁꯦꯜ ꯇꯥꯁꯤꯟꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯈꯣꯏꯅꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯏꯆꯦꯅ ꯈꯔ ꯇꯝꯕꯤꯌꯨ ꯊꯣꯏꯕꯤ ꯏꯆꯦꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯆꯍꯤ 10 ꯁꯨꯕꯣꯏ ꯁꯨꯗꯕꯣꯏꯇ ꯇꯧꯔꯤꯕ ꯅꯪꯅ ꯅꯀꯣꯛꯇ ꯄꯨꯔꯤꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯦ ꯏꯆꯦ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯄꯨꯔꯦꯜꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯏꯀꯥꯏꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯍꯥꯏꯕꯗꯨꯅ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯀꯕꯣꯛ ꯂꯩꯅ ꯄꯥꯎ ꯄꯤꯗꯨꯅ ꯁꯦꯟꯐꯝ ꯑꯆꯧꯕ ꯑꯃ ꯃꯕꯨꯡ ꯑꯅꯤꯅ ꯁꯤꯟ ꯂꯥꯡꯂꯦ ꯃꯃꯥꯅ ꯄꯣꯠ ꯌꯣꯜꯂꯒ ꯈꯔ ꯇꯥꯟꯁꯤꯟꯕ ꯁꯦꯜꯂꯗꯨꯅ ꯃꯆꯥꯒꯤ ꯂꯧꯈꯠꯄꯒꯤ ꯆꯥꯛ ꯏꯁꯤꯡ ꯁꯤꯟ ꯂꯥꯡꯕꯤꯔꯦ ꯆꯍꯤ ꯀꯨꯏꯅ ꯁꯥꯡꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯃꯕꯨꯡꯁꯤꯡ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯩ ꯃꯆꯥꯒꯤ ꯃꯆꯜꯒꯤ ꯀꯥꯏꯔꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯖꯩ ꯃꯈꯣꯏꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯅꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯩ ꯂꯣꯏꯔꯒ ꯃꯆꯜꯗ ꯑꯆꯧꯕ ꯁꯦꯟꯐꯝꯗꯨ ꯄꯤꯕꯤꯔꯦ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯏꯆꯦ ꯊꯕꯥ ꯀꯩ ꯂꯩꯔꯦ
ꯍꯥꯏ ꯁꯤꯗ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯆꯪꯁꯤꯜꯂꯛꯎꯅꯦ ꯅꯪꯕꯣ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯕꯥꯗꯨ ꯁꯣꯔꯣꯛ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯊꯣꯏꯕꯤ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ ꯅꯪ ꯉꯁꯤ ꯂꯧꯈꯠꯄꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯅꯄꯥꯝꯅ ꯄꯤꯔꯛꯀꯅꯤ ꯇꯥꯕꯗꯒꯤꯅꯦ ꯅꯅꯦꯝꯅ ꯃꯨꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯌꯨꯝꯗ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯍꯧꯔꯤꯕꯅꯤ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗꯅꯣꯃ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯣꯀꯣ ꯀꯝꯗꯧꯅꯤ ꯃꯈꯣꯏꯇ ꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯤꯒꯤ ꯁꯦꯜꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯤꯡꯗꯣꯛꯂꯨꯔꯁꯤꯔꯥ ꯑꯁꯨꯝꯅ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯩꯀꯥꯏꯗꯒꯤ ꯁꯦꯜ ꯈꯔ ꯆꯥꯎꯅ ꯄꯨꯔꯨꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯒꯤꯗ ꯁꯦꯜꯗꯨ ꯂꯣꯏꯅ ꯁꯤꯡꯇꯣꯛꯂꯝꯃꯤ ꯅꯪꯕꯨ ꯁꯦꯜꯁꯤ ꯀꯌꯥꯝ ꯄꯨꯒꯦꯁꯨ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯦ ꯍꯧꯖꯤꯛ ꯃꯤꯒꯤ ꯁꯤꯡꯒꯗꯕ ꯁꯦꯜꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯈꯔ ꯋꯥꯠꯂꯤ ꯅꯨꯄꯥ ꯑꯩꯅ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯔꯒ ꯃꯊꯥ ꯁꯥꯒꯅꯤꯅ ꯇꯧꯕꯅꯤ ꯑꯃꯥꯏꯕꯅ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯍꯟꯒꯅꯨ ꯍꯥꯏꯔꯤꯗꯨꯗꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯂꯕꯗꯤ ꯐꯩꯗꯅ ꯍꯧꯖꯤꯛ ꯁꯤꯡꯂꯤꯕ ꯁꯦꯟꯐꯝꯁꯦ ꯁꯤꯒꯨꯝꯕ ꯑꯃ ꯋꯥꯠꯂꯤ ꯑꯔꯩꯕ ꯀꯅꯥ ꯑꯃꯗꯗꯤ ꯀꯩꯁꯨ ꯂꯩꯕ ꯁꯦꯜ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯇꯦ ꯍꯥꯇꯦꯛ ꯁꯨꯔꯒ ꯆꯥꯕꯒꯤ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯁꯤꯡꯗꯣꯛꯈꯤꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯕꯅꯤ ꯏꯁ ꯌꯧꯕꯤꯔꯛꯂꯦꯗꯅ ꯏꯕꯦꯝꯃꯗꯤ ꯀꯗꯥꯏ ꯁꯦꯜꯁꯤꯡꯗꯣ ꯄꯤꯔꯛꯎ ꯏꯃꯥ ꯁꯦꯜ ꯍꯥꯏꯕꯨ ꯅꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯈꯨꯔꯥ ꯇꯣꯃꯥꯜ ꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩ ꯈꯔꯒ ꯁꯦꯜ ꯁꯤꯡꯗꯣꯛꯂꯝꯃꯤ ꯏꯃꯥ ꯉꯝꯃꯤꯗꯀꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯝꯕꯁꯦ ꯌꯨꯝꯁꯤ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤ ꯍꯨꯔꯥ ꯅꯣꯟꯖꯥ ꯆꯥꯕ ꯍꯩꯗꯧꯔꯤ ꯑꯗꯨꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯅ ꯍꯦꯛꯇ ꯃꯁꯝꯗꯨ ꯂꯥꯝꯃꯒ ꯐꯣꯏꯕ ꯍꯧꯔꯛꯏ ꯄꯨꯔꯦꯜꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯏ ꯃꯀꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯇꯣꯝꯕꯤꯔꯩꯕꯨ ꯆꯤꯡꯊꯣꯔꯛꯏ ꯏꯃꯥ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯏꯃꯥ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯅꯪꯗ ꯍꯥꯠꯂꯒꯅꯦ ꯑꯩ ꯄꯦꯔꯗꯕꯅꯦ ꯑꯩ ꯍꯩ ꯃꯃꯥ ꯊꯥꯗꯣꯛꯑꯣꯅꯦ ꯅꯪꯕꯣ ꯄꯨꯔꯦꯜꯅ ꯆꯤꯡꯁꯤꯟꯗꯨꯅ ꯀꯟꯅ ꯆꯤꯡꯊꯣꯛꯄꯗꯒꯤ ꯇꯣꯝꯕꯤꯔꯩꯗꯨ ꯇꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ ꯏꯃꯥ ꯍꯦ ꯇꯥꯅꯤꯡꯗꯦ ꯂꯥꯡꯒꯅꯨ ꯅꯨꯄꯤꯒꯤ ꯋꯥ ꯆꯠꯄ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯆꯪꯈ꯭ꯔꯦ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯊꯣꯏꯕꯤꯁꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ ꯊꯣꯏꯕꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯩꯅ ꯅꯪ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯨꯕꯅꯣ ꯅꯪꯕꯨ ꯀꯔꯤꯒꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯣ ꯊꯣꯏꯕꯤ ꯑꯩ ꯂꯥꯜꯂꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧꯗ ꯊꯣꯏꯊꯣꯏꯕꯁꯨ ꯀꯞꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄꯨꯔꯦꯜꯗꯨ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯊꯥꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨ ꯊꯛꯄ ꯍꯧꯔꯛꯂꯤ ꯃꯍꯥꯛꯁꯨ ꯇꯧꯕꯒꯤꯗꯤ ꯏꯀꯥꯏꯕ ꯐꯥꯎꯖꯔꯤꯕꯅꯤ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒ ꯃꯍꯥꯛꯅ ꯊꯣꯏꯕꯤꯗ ꯄꯤꯔꯤꯕ ꯑꯋꯥꯕꯁꯤꯒ ꯃꯥꯒꯤ ꯃꯃꯥꯅꯗꯤ ꯐꯠꯇꯕ ꯃꯤꯠꯌꯦꯡꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯌꯦꯡꯕꯤ ꯅꯨꯄꯤ ꯃꯄꯥꯝꯅꯗꯤ ꯑꯔꯩꯕ ꯎꯄꯥꯏ ꯇꯧꯕꯤ ꯈꯦꯟꯅꯕ ꯃꯌꯥꯝꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯜ ꯌꯨꯒ ꯃꯔꯨꯞ ꯑꯣꯏꯔꯛꯂꯤ ꯃꯍꯥꯛꯅ ꯌꯨ ꯊꯛꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗ ꯑꯋꯥꯕ ꯄꯤꯕꯗꯤ ꯅꯠꯇꯦ ꯈꯟꯅꯕ ꯍꯧꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯤ ꯇꯧꯗꯦ ꯃꯥꯒꯤ ꯊꯛꯐꯝ ꯊꯣꯛꯄ ꯌꯨꯗꯨ ꯊꯛꯂꯨꯔꯒ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯕꯅꯤ ꯈꯔ ꯁꯥꯐꯔꯅꯤ ꯈꯟꯖꯔꯨꯕꯅꯤ ꯊꯣꯏꯕꯤꯗꯨ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯨꯗ ꯎꯄꯥꯏ ꯊꯤꯔꯛꯏ ꯃꯆꯦ ꯀꯕꯣꯛꯂꯩꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯏꯆꯦ ꯑꯩꯁꯦ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯋꯥꯕꯗ ꯄꯟꯗꯣ ꯂꯣꯝꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯏꯆꯦ ꯀꯩꯗꯧꯔꯛꯀꯤꯅꯦ ꯅꯪꯕꯣ ꯍꯥꯏꯌꯨ ꯏꯆꯦꯗ ꯑꯩꯁꯦ ꯌꯨꯝꯂꯣꯝꯗ ꯁꯤꯒꯤ ꯋꯥꯁꯦ ꯇꯥꯍꯟꯕꯁꯨ ꯄꯥꯝꯗꯦ ꯏꯆꯦꯅ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯤꯟꯕꯤꯌꯨ ꯆꯥꯡ ꯅꯥꯏꯅ ꯁꯦꯜ ꯐꯪꯕ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯃꯈꯣꯏ ꯇꯥꯅ ꯃꯔꯣꯜ ꯑꯃ ꯈꯔ ꯁꯥꯐꯔꯝꯂꯕꯅꯤ ꯍꯧꯖꯤꯛꯅ ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯔꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯕ ꯇꯥꯅꯕ ꯌꯥꯗ꯭ꯔꯤ ꯏꯅꯦꯝꯁꯨ ꯑꯗꯨꯃꯉꯥꯏ ꯀꯣꯠꯇꯅ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩ ꯅꯀꯨꯗꯨꯗꯤ ꯀꯝꯗꯧꯏ ꯃꯥꯗꯤ ꯊꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯅꯦꯝꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗꯦ ꯑꯩ ꯅꯈꯣꯏ ꯅꯇꯩꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯅꯪꯒꯤ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯄꯨ ꯃꯤꯒꯤ ꯁꯦꯜ ꯀꯌꯥꯝ ꯇꯣꯜꯂꯤꯒꯦ ꯈꯔ ꯂꯩꯔꯤ ꯏꯆꯦ ꯁꯤꯗ ꯁꯤꯡꯕ ꯂꯣꯏꯈ꯭ꯔꯗꯤ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯔꯗꯕꯅꯤ ꯑꯩ ꯏꯆꯦꯁꯨ ꯁꯨꯔꯒ ꯆꯥꯕꯅꯤ ꯅꯪꯒꯤ ꯅꯇꯦꯡꯅꯤ ꯍꯥꯏꯗꯅ ꯃꯐꯝ ꯈꯛꯅ ꯄꯥꯡꯕꯁꯨ ꯉꯝꯗꯦꯗꯣ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯉꯝꯅ ꯉꯝꯅꯕ ꯍꯥꯏꯕꯗꯨꯅꯤ ꯏꯆꯦ ꯑꯗꯨꯕꯨꯅꯦ ꯏꯆꯦꯁꯨ ꯌꯦꯡꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯁꯤꯗ ꯏꯆꯦ ꯏꯃꯨꯡꯗꯒꯤ ꯀꯩ ꯀꯩꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯍꯣꯏ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯏꯆꯦ ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ ꯑꯉꯥꯡꯗꯣ ꯃꯤꯒꯤꯗ ꯊꯝꯂꯝꯃꯤ ꯀꯕꯣꯛꯂꯩꯗꯨ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯉꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧ ꯌꯦꯡꯂꯨꯔꯒ ꯍꯥꯞꯅꯤꯡꯕ ꯄꯤꯅꯤꯡꯕꯗꯤ ꯀꯣꯡꯒꯥꯏꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯥꯎ ꯃꯌꯨꯝ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯏꯆꯦ ꯁꯤꯕꯨ ꯀꯩꯅꯣ ꯁꯦ
ꯍꯞꯇꯥꯃꯨꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅꯅꯦ ꯏꯆꯦꯅ ꯍꯥꯞꯄꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯅ ꯀꯔꯤ ꯀꯔꯤꯗꯅꯣ ꯁꯤꯖꯤꯟꯅꯧ, ꯁꯦꯜꯁꯦ ꯄꯥꯏꯁꯜꯂꯨ꯫ ꯃꯆꯦꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯉꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯩ꯫ ꯌꯨꯝꯗ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯂꯥꯛꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯤ꯫ ꯍꯥꯏ ꯕꯨꯡꯉꯣ, ꯁꯦ ꯅꯆꯥꯁꯤ ꯂꯧꯔꯨ ꯂꯥꯎꯁꯦ꯫ ꯄꯨꯔꯦꯜ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯡꯗꯨ ꯂꯧꯏ꯫ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯨꯄꯤꯅ ꯊꯦꯡꯂ ꯃꯝꯂ ꯐꯥꯎꯕ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯃꯆꯥꯁꯤꯅ ꯂꯩꯀꯥꯏꯗ ꯁꯤꯟꯅꯔꯝꯂꯒ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣꯅꯦ? ꯌꯥꯝ ꯇꯧꯕ ꯉꯝꯃꯛꯀꯗꯧꯔꯤꯀꯣ, ꯀꯨꯏꯔꯒ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯅꯪ ꯅꯨꯄꯤꯁꯤ꯫ ꯏꯃꯥ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯑꯩ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯔꯒꯦ꯫ ꯅꯪꯃꯁꯨ ꯅꯨꯄꯤꯁꯤꯅ ꯄꯨꯁꯜꯂꯛꯄ ꯈꯔꯅ ꯌꯥꯔꯦ ꯍꯥꯏꯗꯅ ꯀꯔꯤ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯂꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯟꯕ ꯅꯠꯇꯦ꯫ ꯏꯕꯣꯛꯄꯨ ꯊꯥꯛꯄꯤꯔꯗꯤꯅ ꯑꯗꯨꯝ ꯌꯥꯔꯕꯅꯤꯅꯦ ꯍꯥ? ꯐꯩ, ꯌꯦꯡꯒꯦꯀꯣ, ꯌꯦꯡꯒꯦ ꯀꯔꯤ ꯑꯐꯕ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯣꯏ꯫ ꯑꯗꯨꯒꯅꯦ, ꯃꯇꯨꯡꯗ ꯂꯩꯀꯥꯏꯗ ꯑꯉꯥꯡ ꯁꯤꯟꯅꯔꯝꯕ ꯌꯥꯔꯣꯏ꯫ ꯃꯉꯣꯟꯗ ꯍꯥꯏꯌꯨ, ꯊꯣꯡ ꯂꯣꯟꯖꯤꯜꯂꯒ ꯊꯝꯒꯦꯔꯥ ꯄꯨꯜꯂ ꯊꯝꯒꯦꯔꯥ ꯉꯝꯅꯕ ꯇꯧ ꯍꯥꯏꯌꯨ꯫ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯌꯣꯟꯒꯅꯨ ꯍꯥꯏꯌꯨ꯫ ꯄꯨꯔꯦꯜ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯃꯥꯒꯤ ꯃꯤꯆꯩꯗ ꯁꯥꯎꯅꯤꯡꯕꯅ ꯈꯨꯔꯨꯝ ꯁꯤꯡꯉꯤ꯫ ꯃꯈꯣꯏꯇꯥ, ꯍꯥꯏ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ? ꯃꯇꯝꯁꯤ ꯀꯌꯥꯝ ꯊꯦꯡꯉꯦ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯌꯧꯗ꯭ꯔꯤꯕ ꯊꯣꯏꯕꯤꯕꯨ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯔꯦꯜꯅ ꯐꯨꯕ ꯌꯥꯕ ꯐꯨꯕꯤꯔꯦ꯫ ꯆꯠꯈ꯭ꯔꯣ, ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ, ꯑꯩ ꯏꯊꯟꯗ ꯍꯤꯡꯉꯒꯦ꯫ ꯑꯩꯒꯤ ꯏꯅꯥꯛ ꯅꯛꯂꯛꯄ ꯃꯤꯁꯤꯡꯁꯤꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯄꯨꯔꯦꯜꯗꯣ ꯑꯉꯥꯎꯕ ꯑꯣꯜꯂꯦ꯫ ꯃꯍꯥꯛ ꯌꯨꯒꯤ ꯅꯤꯁꯥ ꯃꯔꯛꯇ ꯃꯃꯥꯒꯤ ꯃꯤꯆꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯇꯨꯅ ꯃꯥꯒꯤ ꯇꯨꯡꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯞꯆꯔꯤꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯇꯝꯊꯤꯅ ꯐꯨꯕꯤꯔꯦ꯫ ꯃꯇꯝꯗꯨ ꯐꯅ ꯊꯦꯡꯂꯦ꯫ ꯆꯨꯔꯤ ꯇꯥꯐꯝꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯕꯗꯨꯗꯒꯤ ꯋꯥꯈꯜꯁꯨ ꯉꯥꯏꯍꯥꯛ ꯃꯥꯡꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯅꯪ ꯀꯩꯗꯧꯏ ꯍꯥꯏꯅ ꯍꯪꯕꯤꯔꯛꯇꯦ꯫ ꯊꯣꯏꯕꯤꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯈꯥꯝ ꯈꯥꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯄꯥꯟꯐꯝ ꯆꯥꯗꯕ ꯖꯒꯥꯗ ꯄꯥꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝꯗꯨꯗꯒꯤ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯊꯣꯛꯂꯦ꯫ ꯁꯦꯛꯂꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯃꯄꯥ ꯃꯆꯥꯗꯤ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯊꯨꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯂꯣꯏꯔꯕ ꯇꯨꯡꯗ ꯐꯖꯅ ꯊꯤꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯦ꯫ ꯑꯗꯨꯒ ꯁꯤꯠ ꯅꯥꯟꯅ ꯆꯥꯛꯈꯨꯝꯗ ꯂꯣꯏꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥ ꯃꯆꯥꯗꯤ ꯃꯤꯀꯞ ꯊꯣꯛꯇꯦ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤꯗꯨ ꯄꯥꯡꯒꯜ ꯂꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯑꯔꯣꯏꯕ ꯋꯥꯈꯜ ꯈꯜꯂꯛꯂꯤ꯫ ꯃꯄꯥ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯃꯤꯠꯀꯤ ꯄꯤꯁꯨ ꯁꯤꯟꯊꯕ ꯂꯦꯞꯇꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯉꯁꯤ ꯐꯥꯎ ꯍꯤꯡꯂꯛꯄꯗ ꯁꯤ ꯐꯥꯎ ꯌꯧꯅ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯆꯣꯛꯊꯕ ꯐꯥꯎꯔꯦ꯫ ꯏꯁꯥꯁꯤ ꯍꯤꯡꯂꯗꯅ ꯀꯔꯤ, ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯆꯣꯛꯊꯕ ꯐꯥꯎꯔꯦ꯫ ꯍꯤꯡꯂꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯃꯤꯒꯤ ꯕꯗꯅꯥꯝ ꯄꯨꯝꯕꯅ ꯏꯁꯥꯁꯤ ꯌꯣꯝꯂꯦ꯫ ꯁꯦꯟꯗꯣꯟꯕꯤ, ꯆꯤꯟꯊꯤꯕꯤ, ꯁꯤꯒꯨꯝꯕ ꯃꯩꯁꯥꯁꯤꯅ ꯏꯁꯥꯁꯦ ꯇꯥꯡꯒꯣꯏ ꯇꯥꯔꯕꯁꯨ ꯅꯪꯅ ꯑꯩꯒꯤ ꯂꯦꯞꯄꯤꯔꯗꯤ ꯑꯩꯁꯦ ꯄꯥꯡꯒꯜ ꯑꯣꯏꯒꯗꯕꯅꯤꯀꯣ꯫ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯅ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅꯁꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯗ꯭ꯔꯦ꯫ ꯐꯔꯦ ꯏꯆꯥ ꯊꯣꯏꯕ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯅꯃꯥ ꯑꯩꯒꯨꯝꯅ ꯑꯣꯏꯒꯅꯨꯀꯣ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯐꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯃꯈꯣꯏꯇꯥ, ꯑꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯃꯤꯔꯥꯏꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯨꯞꯄꯤ꯫ ꯃꯄꯤꯁꯨ ꯇꯥꯏ꯫ ꯂꯣꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯀꯥꯡꯊꯣꯜꯗ ꯌꯥꯜꯂꯤꯕ ꯏꯅꯐꯤꯗꯨ ꯐꯠ ꯄꯥꯏꯗꯨꯅ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ, ꯅꯪꯕꯨ ꯀꯣꯟꯁꯦ ꯐꯦꯡꯇꯣꯛꯎꯗ, ꯑꯌꯨꯛꯀꯤ ꯂꯨꯈꯥꯛꯁꯨ ꯌꯥꯎꯔꯤꯅꯦꯍꯦ꯫ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤꯗ꯫ ꯍꯌꯦꯡ ꯄꯨꯟꯅ ꯐꯦꯡꯉꯒꯦꯕ꯫ ꯍꯩ, ꯏꯃꯨꯡꯗ ꯂꯨꯈꯥꯛ ꯄꯩꯔꯒ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦꯅꯦ ꯅꯪꯕꯣ꯫ ꯃꯉꯥꯛꯅꯗꯅ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ꯫ ꯑꯁ, ꯐꯦꯡꯖꯔꯨꯔꯒꯦꯁꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤꯔꯩ ꯀꯣꯜ ꯂꯨꯈꯥꯛ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯍꯣꯟꯗꯣꯔꯛꯄꯅꯤ꯫ ꯃꯩꯅꯒ ꯃꯝꯕꯅꯦ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯍꯦ꯫ ꯍꯌꯦꯡꯗꯒꯤꯅꯦ ꯂꯥꯗ ꯆꯥꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯦꯞꯈꯠꯂꯛꯄꯅꯤ꯫ ꯑꯁ, ꯈ꯭ꯋꯥꯡꯁꯤꯅꯒ ꯃꯔꯣꯜ ꯑꯃ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯃꯈꯣꯏ ꯃꯄꯥ, ꯀꯩꯅꯣ ꯂꯩꯔꯦ, ꯃꯈꯣꯏ ꯃꯄꯥꯎ꯫ ꯍꯩ, ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯇꯨ ꯑꯥꯗ ꯌꯥꯜꯂꯦ ꯇꯨ꯫ ꯀꯔꯤꯅꯣꯅꯦ ꯌꯥꯜꯂꯤꯕꯣ? ꯇꯣꯝꯕꯤꯔꯩꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤ ꯑꯃ ꯍꯩꯈꯥ ꯄꯥꯝꯕꯤꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯤꯕꯗꯨ ꯎꯔꯦ꯫
ꯀꯩꯅꯣ ꯁꯤꯗꯤ? ꯍꯩ, ꯃꯩꯗꯨ ꯄꯨꯔꯧꯅꯤ ꯃꯃꯥ꯫ ꯑꯍꯜ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯍꯛꯆꯥꯡꯗꯨ ꯂꯧꯊꯔꯛꯏ꯫ ꯑꯦ, ꯃꯌꯥꯝꯁꯤꯗꯤ ꯌꯥꯟꯕ ꯀꯨꯏꯗ꯭ꯔꯤ, ꯃꯁꯥꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯔꯤ, ꯂꯥꯏꯌꯦꯡꯁꯪꯗ ꯑꯝꯇ ꯄꯨꯁꯦ꯫ ꯃꯍꯩ ꯃꯍꯩ ꯁꯨꯝ ꯍꯥꯏꯅꯔꯛꯄꯗꯒꯤ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯔꯦ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ, ꯊꯣꯏꯕꯤꯗꯨ ꯃꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯃꯄꯥꯝꯒꯤ ꯃꯤꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯄꯗ ꯉꯥꯏꯍꯥꯛ ꯀꯥꯟꯅꯩ, ꯑꯗꯨꯅ ꯁꯦꯜ ꯈꯔ ꯃꯀꯨ ꯏꯕꯨꯡꯉꯣꯗꯒꯤ ꯄꯤꯈ꯭ꯔꯦ꯫ ꯃꯄꯥꯝꯒꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯄꯥꯝꯅ ꯑꯗꯨꯝ ꯍꯣꯠꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯁꯣꯛꯆꯤꯜꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯋꯥꯟꯊ ꯋꯥꯟꯊ ꯀꯞꯄꯤ꯫ ꯃꯕꯨꯡ ꯑꯅꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ, ꯄꯨꯔꯦꯜꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯨꯔꯦ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ? ꯏꯆꯜꯁꯤꯅ ꯀꯌꯥꯝ ꯂꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ? ꯅꯪꯒꯤꯗ ꯍꯣꯠꯅꯕꯗ ꯆꯍꯤ ꯅꯧꯈ꯭ꯔꯕ ꯏꯆꯜꯒꯤ ꯍꯛꯆꯥꯡꯁꯤ ꯀꯦꯝꯃꯕꯅꯤꯅꯦ꯫ ꯁꯤꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯆꯩꯐꯝ ꯅꯥꯏꯅ ꯏꯆꯟꯕꯨ ꯐꯨꯕ꯫ ꯃꯕꯨꯡ ꯑꯅꯤ ꯂꯩ ꯈꯪꯗꯕ ꯁꯥꯔꯤꯅꯦ ꯅꯪ꯫ ꯑꯩꯒꯤ ꯏꯀꯥꯗ ꯁꯣꯛꯂꯕꯗꯤ ꯃꯃꯥꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯅꯣꯡꯃꯇ ꯃꯤꯅꯨꯡꯁꯤ ꯎꯠꯈꯤꯗꯕꯗꯨ ꯃꯆꯥ ꯁꯣꯛꯂꯕꯗꯨꯗꯗꯤ ꯃꯆꯥꯒꯤ ꯍꯥꯀꯟ ꯆꯪꯂꯛꯏ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯥꯟꯒꯗꯧꯔꯤꯕ? ꯅꯆꯟ ꯅꯨꯄꯤꯅ ꯁꯥ ꯁꯥꯕ ꯃꯈꯩ ꯆꯠꯂꯒ ꯀꯔꯤꯒꯤ ꯏꯆꯥ ꯐꯨꯕꯅꯣ? ꯅꯆꯜ ꯍꯥꯟꯅ ꯋꯥꯔꯛꯎꯅꯦ ꯏꯕꯨꯡꯉꯣ ꯈꯣꯏ꯫ ꯏꯅꯦꯁꯤ ꯑꯍꯜꯅꯦꯅ ꯌꯦꯡꯕꯅꯤ꯫ ꯏꯆꯜꯅ ꯁꯥ ꯁꯥꯕ ꯃꯈꯩ ꯆꯠꯂꯤꯗꯨ ꯅꯆꯥꯒꯤ ꯃꯕꯨꯛ ꯊꯥꯛꯅꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯗꯕ ꯐꯩ꯫ ꯑꯆꯨꯝꯕ ꯍꯥꯏꯔꯕꯗꯨꯗꯗꯤ ꯀꯔꯤꯗꯤ ꯈꯨꯝꯃꯨꯅꯤ ꯇꯣꯝꯕꯤꯔꯩꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯍꯞꯇꯥ ꯈꯔꯗꯤ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪꯗ ꯂꯩꯕ ꯇꯥꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯁꯥ ꯐꯒꯠꯄꯒꯤ ꯃꯑꯣꯡ ꯌꯦꯡꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯔꯦ꯫ ꯄꯨꯔꯦꯜꯒ ꯃꯆꯥꯒꯗꯤ ꯃꯐꯝꯗꯨꯗ ꯂꯩ꯫ ꯆꯥꯛ ꯏꯁꯤꯡꯒꯤ ꯁꯦꯜ ꯊꯨꯝ ꯄꯨꯝꯕ ꯃꯕꯨꯡ ꯑꯅꯤꯅ ꯍꯣꯠꯅꯔꯦ꯫ ꯃꯆꯦ ꯀꯕꯣꯛꯂꯩꯁꯨ ꯂꯥꯛꯇꯨꯅ ꯃꯅꯥꯎꯒꯤ ꯁꯦꯕꯥ ꯇꯧꯕꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯃꯇꯝ ꯈꯔ ꯃꯃꯥꯅ ꯁꯦꯕꯥ ꯇꯧꯕꯤ꯫ ꯃꯃꯥ ꯂꯩꯔꯤꯉꯩꯗꯗꯤ ꯇꯣꯝꯕꯤꯔꯩꯗꯨ ꯅꯣꯡꯃꯇ ꯉꯥꯡ ꯁꯛꯇꯦ꯫ ꯃꯃꯥꯁꯨ ꯀꯨꯏꯔꯦ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ꯫ ꯃꯕꯨꯡ ꯑꯍꯜꯁꯨ ꯂꯨꯍꯣꯡꯕ ꯃꯌꯥ ꯅꯛꯁꯤꯜꯂꯛꯂꯦ, ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯆꯦ ꯀꯕꯣꯛꯂꯩꯗꯨ ꯂꯥꯛꯏ꯫ ꯊꯣꯏꯕꯤ, ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯍꯧꯖꯤꯛꯄꯨꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯇꯧꯅꯨꯀꯣ꯫ ꯅꯆꯥꯁꯤꯒꯤ ꯈꯜꯂꯒ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯤ꯫ ꯀꯔꯤ ꯄꯥꯎꯅꯣ ꯏꯆꯦ? ꯅꯣꯏ ꯁꯤꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯆꯥꯛ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗ ꯌꯥꯎꯕ ꯃꯤ ꯑꯃꯒ ꯅꯣꯏ ꯅꯇꯩꯒ ꯇꯤꯟꯅꯔꯒ ꯂꯩꯔꯝꯃꯦꯅꯦ꯫ ꯃꯥꯅ ꯅꯨꯄꯤ ꯑꯃꯇꯪ ꯄꯥꯝꯃꯤ, ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯅꯕ ꯍꯥꯏ꯫ ꯅꯪꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯏꯆꯦ꯫ ꯑꯩꯁꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯁꯨꯕꯁꯦ ꯂꯩꯇꯕꯒꯤ ꯁꯨꯔꯕꯩ ꯋꯥꯅꯤ꯫ ꯁꯦꯜꯁꯨ ꯌꯥꯝꯗꯦ, ꯋꯥꯁꯨ ꯋꯥꯏ꯫ ꯍꯣꯏ ꯆꯨꯝꯃꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯅꯕꯨ ꯌꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯣ? ꯈꯪꯗꯦꯗ ꯏꯆꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯀꯤꯔꯛꯇ꯭ꯔꯦ꯫ ꯏꯆꯥꯒ ꯑꯩꯒ ꯍꯤꯡꯅꯕ ꯀꯔꯤꯅꯣ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯁꯤꯗ ꯂꯥꯛꯄ ꯑꯐꯕ ꯐꯠꯇꯕꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ꯫ ꯋꯥꯃꯟꯈ꯭ꯔꯦ ꯄꯨꯟꯁꯤ ꯑꯁꯤ꯫ ꯏꯟꯁꯤꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯅꯦꯝꯅ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯈꯔ ꯈꯔꯗꯤ ꯈꯨꯝꯃꯨ꯫ ꯌꯥꯏ ꯍꯥꯏꯗꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨ ꯃꯄꯨꯔꯣꯏꯕꯗ ꯇꯝꯃꯤ꯫ ꯑꯁ ꯅꯨꯄꯤ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯤ ꯐꯔꯛꯂꯕꯅꯤꯅ ꯂꯪꯐꯩ ꯆꯠꯂꯁꯤꯔꯥ ꯈꯜꯂꯤ꯫ ꯃꯧ ꯅꯍꯥꯟ ꯅꯪꯃꯛꯅ ꯃꯄꯥꯜ ꯊꯣꯛꯄꯗꯨ, ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯇꯥ ꯊꯕꯛ ꯆꯠꯇ꯭ꯔꯤ, ꯁꯦꯜ ꯊꯣꯛꯇ꯭ꯔꯤꯗꯅ꯫ ꯊꯣꯏꯕꯤꯒꯤ ꯍꯪꯀꯠꯅ ꯈꯨꯝꯃꯛꯄ ꯄꯥꯎꯈꯨꯝꯗꯨꯗ ꯄꯨꯔꯦꯜ ꯋꯥ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯍꯣꯏ, ꯃꯇꯝ ꯈꯔ ꯆꯠꯀꯦꯁꯨ ꯆꯠꯂꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯥꯡꯒꯣꯜꯗ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯎꯅꯔꯛꯏ꯫ ꯏꯃꯥ, ꯄꯨꯛꯆꯦꯜꯗꯣ ꯈꯤꯇꯪ ꯆꯥꯎꯊꯣꯛꯄꯁꯨ ꯇꯝꯃꯨ꯫ ꯍꯥꯏꯔꯨ ꯌꯥꯎꯅ ꯍꯥꯏꯗꯕꯅꯤ꯫ ꯑꯩꯅ ꯁꯦꯜ ꯊꯣꯛꯏꯉꯩ ꯂꯪꯐꯩꯗ ꯂꯩꯔꯤꯉꯩꯗ ꯏꯃꯥꯗ ꯁꯤꯟꯅꯈꯤꯕ ꯁꯦꯜꯁꯤꯡꯗꯨꯕꯨ ꯅꯣꯡꯃꯇ ꯑꯩ ꯄꯟꯗꯨꯅ ꯍꯥꯏꯕ꯭ꯔꯅꯦ ꯏꯃꯥ? ꯏꯁ, ꯏꯃꯥꯏꯄꯦꯝꯃ, ꯅꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦꯅꯦ? ꯌꯣꯛꯄꯤꯔꯛꯑꯦ ꯍꯥꯏꯗꯨꯅ ꯅꯆꯥꯗꯒꯤ ꯍꯟꯗꯨꯅ ꯆꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯏꯃꯥ? ꯃꯈꯣꯏ ꯇꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯣꯏꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥ ꯃꯆꯥꯅ ꯈꯟꯅꯔꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯔꯥꯃꯛꯇꯤ ꯍꯦꯟꯗ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯄꯨꯔꯦꯜꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯇꯨꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯊꯣꯏꯕꯤ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ꯫ ꯀꯩ ꯂꯩꯔꯦ ꯏꯆꯦ? ꯑꯩꯒꯤ ꯁꯦꯜꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯒꯦ ꯍꯥꯏꯕꯅꯣ ꯏꯕꯦꯝꯃ? ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯦꯍꯦ, ꯆꯍꯤ 3-4 ꯐꯥꯔꯁꯤꯕꯣ꯫ ꯏꯆꯦ, ꯃꯊꯪ ꯊꯥꯒꯤ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜ ꯐꯪꯂꯛꯄꯒ ꯁꯤꯡꯗꯣꯛꯆꯔꯒꯦ꯫ ꯈꯪꯗꯦꯀꯣ, ꯑꯩ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯕꯅꯤ꯫ ꯅꯪꯒꯤ ꯁꯦꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯀꯥꯏꯗꯧꯔꯦ꯫
ꯑꯩꯅꯅꯦ ꯃꯤꯍꯨꯟ ꯀꯥꯕ ꯅꯨꯃꯤꯠꯇ ꯏꯀꯥꯏ ꯏꯀꯤ ꯈꯪꯉꯣꯏꯀꯣ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯁꯤꯡꯅꯕ ꯇꯧꯔꯛꯎꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯊꯕꯛ ꯃꯐꯝꯗꯅꯤ꯫ ꯇꯥꯈꯣꯏꯃꯣ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯕꯨꯡꯉꯣ? ꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯏꯇꯩꯃ ꯊꯣꯏꯕꯤꯗꯣ꯫ ꯀꯩꯗꯧꯕ ꯃꯥꯕꯣ? ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤꯔꯣ, ꯀꯝꯗꯧꯕꯅꯣ? ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ, ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕ ꯑꯉꯥꯡꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯅ ꯃꯆꯦꯗꯣ ꯂꯧꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯪꯈ꯭ꯔꯕ ꯃꯅꯦ ꯃꯀꯨꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯄꯨꯔꯣꯏꯕꯁꯨ ꯅꯥꯗꯨꯅ ꯐꯅ ꯀꯨꯏꯅ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯆꯍꯤꯕꯨ ꯀꯌꯥꯒ ꯁꯨꯔꯝꯃꯅꯤ? ꯃꯆꯦꯗꯨ ꯆꯍꯤ 12-14 ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯃꯥꯅ ꯁꯨꯒꯦꯅ ꯁꯨꯔꯕꯗ 20-21 ꯁꯤꯃꯛ ꯉꯥꯏꯔꯦꯗ꯫ ꯑꯉꯥꯡꯅꯤꯅꯦ, ꯃꯤꯡꯒꯧꯗꯕꯨ ꯏꯇꯩꯃ ꯀꯧꯔꯨꯔꯦ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯨ ꯀꯨꯞꯊꯅ ꯍꯪꯂꯤꯗꯦ? ꯇꯥꯈꯣꯏꯃꯣ, ꯑꯩꯅ ꯁꯤꯗ ꯂꯩꯕꯗ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯏꯁꯤ 2-3ꯂꯛ ꯁꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ, ꯃꯥꯅ ꯍꯥꯏꯉꯝ ꯇꯧꯉꯝꯗꯅ ꯇꯧꯕꯗꯨ ꯌꯦꯡꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ꯫ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ, ꯏꯆꯜꯒꯨꯝꯕꯅꯤ, ꯅꯨꯡꯉꯥꯏꯇꯦ꯫ ꯉꯁꯤꯁꯨ ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯏꯕꯤꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯤꯗꯨꯅ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯦꯜ ꯊꯧꯔꯛꯏ꯫ ꯊꯣꯏꯕꯤ ꯏꯕꯦꯝꯃ, ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤꯍꯦ! ꯅꯆꯤꯟꯗꯨ ꯊꯥꯔꯗꯤ ꯍꯧꯔꯅꯤ ꯏꯕꯦꯝꯃ, ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯏꯆꯦ, ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯖꯔꯔꯣꯏ꯫ ꯅꯍꯥꯛ ꯊꯛꯇꯅꯦ ꯌꯨꯝ ꯀꯥꯏꯒꯗꯧꯔꯤꯌꯦ ꯑꯩ꯫ ꯏꯆꯦ, ꯑꯩ ꯁꯨꯗꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯏꯆꯦ ꯍꯣꯏꯁꯨ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯌꯦꯡꯕꯤꯕꯗꯤ ꯌꯥꯏ꯫ ꯅꯨꯄꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯑꯆꯥ ꯑꯊꯛ ꯊꯥꯡꯒꯠꯂꯤꯕ ꯐꯥꯟꯗꯒꯤ ꯏꯁꯤꯡ ꯍꯥꯞꯄ ꯈꯨꯖꯥꯏꯗꯨ ꯂꯧꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗ ꯐꯠ ꯍꯩꯖꯤꯜꯂꯤ꯫ ꯈꯪꯕ꯭ꯔꯥ? ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯃꯨꯛ ꯇꯥꯍꯜꯂꯤꯅꯦ꯫ ꯆꯍꯤ 3-4ꯁꯤ ꯅꯣꯡꯃꯇ ꯁꯦꯟꯗꯣꯏ ꯂꯧꯈꯤꯕ꯭ꯔꯣ ꯑꯩꯕꯣ? ꯅꯣꯏꯅ ꯍꯤꯡꯒꯦ ꯍꯥꯏꯕ, ꯑꯩꯕꯨꯅ ꯁꯤꯌꯨ ꯍꯥꯏꯕ? ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯂꯦꯝꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯃ, ꯏꯇꯩꯃꯒꯤ ꯁꯦꯜꯕꯨ ꯀꯌꯥꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏꯅꯦ꯫ ꯅꯨꯄꯤꯗꯨꯅ ꯁꯦꯜ ꯃꯁꯤꯡꯗꯨ ꯍꯥꯏꯔꯦ꯫ ꯂꯦꯝꯕꯗꯨ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯠ ꯆꯪꯈꯤꯗꯨꯅ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯄꯤꯔꯛꯏ꯫ ꯁꯦ, ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯁꯨꯔꯝꯃꯅꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯊꯣꯏꯕꯤꯗꯤ ꯑꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩ, ꯃꯁꯥꯗꯨꯁꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯏꯇꯩꯃ, ꯍꯥ! ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯆꯣꯠꯄꯗꯨ ꯐꯗꯤꯝꯇꯅ ꯇꯩꯊꯣꯛꯄꯤꯌꯨ꯫ ꯊꯣꯏꯕꯤꯗꯨ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯃꯆꯤ ꯃꯆꯤ ꯎꯡꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨ ꯂꯦꯝꯕꯁꯨ ꯎꯏ, ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯔꯝꯗ꯫ ꯍꯜꯂꯝꯗꯥꯏꯗ ꯂꯦꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯃ ꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯥ? ꯍꯜꯂꯒꯦ꯫ ꯉꯥꯏꯈꯣ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯦ, ꯌꯨꯝꯗ ꯍꯜꯂꯒ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕꯗꯨ ꯋꯥꯔꯅꯤ, ꯁꯤ ꯄꯨꯕꯤꯈ꯭ꯔꯣ꯫ ꯊꯣꯏꯕꯤꯗꯨ ꯃꯁꯥ ꯇꯔꯪ ꯃꯔꯪ ꯑꯃꯗꯅꯤ ꯂꯩꯔꯤꯗꯨ ꯄꯤꯔꯛꯂꯤꯕ ꯄꯣꯠꯇꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯊꯣꯏꯕꯤꯅ ꯃꯌꯨꯝ ꯌꯧꯔꯒ ꯄꯨꯔꯛꯂꯤꯕ ꯃꯌꯣꯝꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯗ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯣ ꯑꯄꯨꯅꯕ ꯑꯃ ꯏꯄꯨ ꯄꯨꯏꯗ꯫ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯃꯃꯥꯡꯊꯛꯇ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ, ꯂꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯥꯁꯨ ꯌꯥꯎꯔꯦ꯫ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯇꯧꯔꯔꯣꯏ꯫ ꯏꯃꯥꯅ ꯏꯟꯁꯤꯟꯕꯁꯨ ꯂꯧꯔꯔꯣꯏ꯫ ꯑꯃꯨꯛꯇꯪꯗꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯁꯤ, ꯑꯁꯣꯏꯕ ꯃꯌꯥꯝꯁꯦ ꯁꯦꯝꯇꯣꯛꯂꯒ꯫ ꯅꯪ ꯈꯥꯡꯕ ꯀꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯍꯥꯛꯅ ꯌꯥꯝꯅ ꯍꯣꯠꯅꯩ, ꯑꯗꯨꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯈꯥꯡꯈꯣ꯫ ꯁꯤꯗꯒꯤ ꯅꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯄꯤ ꯇꯥꯔꯛꯏ꯫ ꯑꯩ ꯉꯁꯥꯏ ꯃꯥꯝꯍꯜ ꯈꯣꯏꯗ ꯆꯠꯂꯨꯏ꯫ ꯏꯁꯥꯁꯨ ꯈꯔ ꯐꯔꯕꯅꯤꯅ ꯑꯩꯒꯤ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯑꯃꯇ ꯁꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯤ꯫ ꯃꯥꯁꯨ ꯃꯁꯥꯗꯨ ꯁꯣꯜꯂꯕꯅꯤꯅ ꯁꯍꯔꯗ ꯂꯩꯕ ꯄꯣꯠꯐꯝ ꯑꯃ ꯑꯩꯕꯨ ꯁꯦꯟꯅꯔꯣ ꯍꯥꯏꯕꯤꯔꯛꯏ꯫ ꯁꯦꯜꯁꯨ ꯄꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯣꯟꯒꯗꯕ ꯄꯣꯠꯆꯩꯗꯣ ꯊꯪꯅꯕ ꯂꯝꯗꯒꯤ ꯂꯧꯕ ꯆꯠꯄ ꯇꯥꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯒꯅꯤ? ꯊꯥ 1.5-2 ꯁꯨꯃꯥꯏꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯣꯏ, ꯆꯠꯄꯤꯔꯨꯔꯣ꯫ ꯊꯣꯏꯕꯤ, ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯋꯥꯁꯛꯂꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯦꯜ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯝꯕꯒ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯛꯏ꯫
ꯊꯣꯏꯕꯤꯒꯤ ꯇꯣꯜꯂꯝꯕ ꯁꯦꯜ ꯄꯨꯝꯕ ꯂꯦꯝꯕꯅ ꯃꯊꯪ ꯃꯊꯪ ꯁꯤꯡꯗꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯁꯦꯜ ꯑꯃꯠꯇ ꯇꯣꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯔꯟ ꯇꯣꯟꯗꯅ ꯍꯤꯡꯈꯤꯅꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯈꯟꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦ ꯃꯤꯀꯨꯞꯇꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ, ꯍꯧꯖꯤꯛꯇꯤ ꯏꯀꯣꯏ ꯀꯣꯏꯅꯗ꯭ꯔꯦ꯫ ꯆꯥꯛꯀ ꯆꯥꯔꯛꯑꯕ꯭ꯔꯣ ꯅꯪꯕꯣ? ꯆꯥꯔꯛꯑꯦ꯫ ꯀꯣꯏꯕꯒ ꯆꯠꯅꯤꯡꯗ꯭ꯔꯣ? ꯅꯣꯡꯃꯗꯤ ꯆꯠꯂꯨꯁꯤꯗꯅ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏ ꯈꯪꯂꯕꯅꯤꯅ ꯍꯟꯇꯣꯛꯄꯅ ꯐꯅꯤꯗ ꯈꯣꯡꯐꯝꯁꯦ꯫ ꯊꯣꯏꯕꯤ, ꯑꯩꯕꯨ ꯑꯗꯨꯛ ꯆꯣꯞꯅꯁꯨ ꯎꯕꯤꯅꯨꯗ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯩ ꯏꯆꯥ ꯂꯩꯔꯦ꯫ ꯈꯪꯉꯤ꯫ ꯏꯄꯨꯔꯣꯏꯕ ꯑꯃꯁꯨ ꯂꯩ꯫ ꯅꯪꯅ ꯅꯣꯛꯄꯈꯛ ꯌꯦꯡꯖꯅꯤꯡꯕꯅꯤ꯫ ꯅꯪꯒꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯪꯕ꯭ꯔꯅꯦ ꯑꯩꯕꯣ? ꯌꯥꯗꯦ ꯍꯥꯏꯕꯅ ꯍꯦꯜꯂꯤ ꯍꯥꯏꯅꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯒ ꯊꯣꯏꯕꯤꯒꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯁꯤꯟꯅꯈꯤ꯫ ꯂꯦꯝꯕꯁꯨ ꯑꯗꯨꯛ ꯍꯛꯅ ꯃꯔꯝ ꯆꯠ ꯀꯥꯝꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯣꯡ ꯍꯥꯖꯗꯕꯤ ꯃꯥꯒꯤ ꯃꯇꯧꯗ꯫ ꯆꯍꯤ ꯑꯗꯨꯛ ꯅꯧꯔꯤꯕꯤ ꯃꯥꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯅꯤꯡꯈꯤꯕꯅꯤ, ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯅꯤ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯁꯥꯁꯦ ꯀꯅꯥꯅꯣ ꯈꯪꯖꯗꯕ ꯅꯠꯇꯦ, ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯊꯣꯠ ꯀꯥꯔꯛꯄ ꯃꯇꯝꯁꯤꯗ ꯂꯥꯡꯉꯝ ꯐꯥꯉꯝꯗ꯭ꯔꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯅ ꯅꯟꯊꯔꯛꯄꯗ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯈꯤꯕꯅꯤ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯂꯛꯇ ꯎꯔꯨꯝ ꯑꯣꯏꯈꯤꯕꯅꯤ ꯂꯦꯝꯕ ꯃꯍꯥꯛꯅ꯫ ꯃꯆꯥ ꯄꯣꯛꯇꯨꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤꯕ ꯄꯨꯔꯦꯜ ꯃꯍꯥꯛꯅꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯅꯣꯡꯃꯇ ꯍꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯆꯥꯅꯤꯡꯕ ꯑꯃꯁꯨ ꯁꯦꯠꯅꯤꯡꯕ ꯑꯃꯁꯨ ꯍꯪꯗꯨꯅ ꯑꯄꯥꯝꯕꯗꯨ ꯈꯛꯇꯃꯛ ꯇꯧꯕꯤ꯫ ꯇꯁꯦꯡꯅ ꯊꯃꯣꯏꯒꯤ ꯃꯔꯤꯅꯤ꯫ ꯄꯨꯔꯦꯜ ꯃꯥꯒꯗꯤ ꯅꯣꯡꯃꯇ ꯁꯤꯒꯨꯝꯕ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯃ ꯂꯩꯅꯈ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯍꯥꯛ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ, ꯆꯦꯜꯂꯒꯦ ꯈꯟꯅ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯏꯇꯥꯎ! ꯏꯇꯥꯎ! ꯑꯦ, ꯇꯥꯗꯥ, ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ? ꯃꯈꯣꯏ ꯇꯥꯗꯤ ꯂꯩꯇꯤꯌꯦ꯫ ꯂꯩꯇꯕꯅꯕꯨ ꯍꯦꯟꯅ ꯐꯔꯦꯗ꯫ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯕꯤꯌꯨ ꯇꯥꯗꯥ꯫ ꯀꯕꯣꯛꯂꯦ, ꯁꯨꯝꯗꯧꯕꯅꯤꯁꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯦꯝꯕꯒ ꯊꯣꯏꯕꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯈꯣꯏꯃꯨꯅ ꯀꯕꯣꯛꯂꯩꯗ ꯇꯝꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯏꯁ, ꯀꯝꯗꯧꯅꯤ ꯇꯥꯗ ꯑꯗꯨꯗꯤ? ꯏꯆꯜꯅꯤ, ꯊꯣꯏꯕꯤꯁꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯕꯦꯝꯃ꯫ ꯍꯣꯏ ꯇꯥꯗ, ꯅꯆꯜ ꯚꯥꯞ ꯇꯥꯖꯔꯦ꯫ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡ ꯊꯣꯏꯕꯤꯕꯨ ꯎꯅꯕ ꯂꯥꯛꯏ꯫ ꯅꯪꯅ ꯇꯧꯔꯤꯗꯣ ꯏꯆꯦꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯎ꯫ ꯃꯥꯗꯤ ꯄꯥꯈꯪꯅꯤ, ꯅꯪꯅ ꯅꯆꯥꯅ ꯄꯨꯔꯣꯏꯕ ꯂꯩꯔꯕꯅꯤ, ꯃꯤꯅ ꯐꯅ ꯉꯥꯡꯅꯔꯣꯏ꯫ ꯏꯆꯦ, ꯅꯪꯅ ꯐꯅ ꯋꯥꯔꯁꯨ ꯃꯥꯗꯣ ꯋꯥꯖꯔꯛꯂꯕꯅꯤ ꯍꯥꯏꯅ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ꯫ ꯇꯤꯟ ꯁꯤꯠꯐꯝ ꯑꯣꯏꯔꯛꯀꯅꯤꯅꯦ ꯏꯆꯦꯒꯤ ꯕꯦꯝꯃ꯫ ꯏꯆꯦ, ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯅꯨꯡꯁꯤꯕ ꯈꯨꯗꯤꯡ ꯄꯥꯝꯖꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯑꯣꯏꯅꯤ ꯂꯩꯇꯦ꯫ ꯅꯪꯕꯨ ꯅꯆꯥꯒꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯕꯣ? ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯊꯧꯔꯤꯅ ꯏꯃꯥ ꯏꯆꯥꯕꯨ ꯄꯨꯟꯕꯤꯈ꯭ꯔꯦ ꯏꯆꯦ꯫ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯁꯣꯝꯒꯤ ꯏꯃꯥꯒ ꯇꯥꯆꯧ ꯇꯥꯇꯣꯟ ꯈꯣꯏꯅ ꯇꯥꯔꯛꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯕꯤꯔꯣꯏ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯊꯣꯏꯕꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ, ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯕꯤ꯫ ꯁꯣꯏꯈ꯭ꯔꯦ ꯈꯪꯉꯤ ꯈꯣꯡꯐꯝꯁꯤ ꯍꯟꯗꯣꯛꯂꯒꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯐꯝꯗ ꯃꯆꯥ ꯄꯨꯔꯒ ꯂꯥꯛꯏ꯫ ꯅꯪꯗꯤ ꯑꯉꯥꯡꯁꯨ ꯄꯨꯔ ꯂꯥꯛꯑꯕ? ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯔꯔꯣꯏ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯗꯅ ꯂꯥꯛꯏꯅꯤ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯅꯪꯅ ꯄꯥꯈꯪꯅꯤ, ꯑꯩꯅ ꯏꯆꯥ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯧꯅꯤ꯫ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯇꯤꯟ ꯁꯤꯠꯅꯐꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯂꯒꯦ꯫ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯏ꯫ ꯄꯨꯟꯁꯤꯗ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯃꯕ ꯀꯥꯟꯗ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯒꯦ꯫ ꯊꯣꯏꯕꯤ, ꯀꯔꯤꯒꯤ ꯅꯪꯕꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕꯅꯣ? ꯑꯩ ꯏꯁꯣꯔꯕꯨ ꯋꯥꯔꯧꯏ꯫ ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅꯤ, ꯃꯊꯟꯇ ꯊꯃꯣꯏꯗꯒꯤ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯂꯩꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯈꯨꯕꯥꯛ ꯑꯅꯤ ꯈꯨꯔꯒꯕꯨ ꯃꯈꯣꯜ ꯊꯣꯛꯄꯒꯤ ꯋꯥꯅꯤ, ꯅꯥꯝꯃ ꯈꯛꯇꯅ ꯈꯨꯕ ꯌꯥꯕꯁꯨ ꯅꯠꯇꯕꯅꯤꯅ꯫ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯊꯣꯏꯕꯤꯗꯨ ꯂꯥꯛꯂꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯔꯦꯜꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯗꯥꯏ, ꯏꯆꯥ ꯊꯣꯏꯕ, ꯏꯆꯥꯒꯤ ꯄꯥꯕꯅ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯈꯣꯏ ꯇꯥꯍꯟꯕꯤꯔꯛꯄ? ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯅꯃꯥ ꯅꯆꯥꯗꯤ ꯀꯔꯥꯏꯗ ꯆꯠꯂꯨꯔꯕ? ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ ꯄꯣꯠꯐꯝꯗ ꯄꯥꯎ ꯄꯤꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯨꯔꯗꯤ꯫ ꯑꯩꯅꯅꯦ ꯉꯥꯁꯨ ꯂꯩꯔꯛꯄꯅꯤ꯫
ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯉꯟꯅ ꯊꯣꯡꯗꯣꯛꯑꯣ, ꯆꯥꯔꯒ ꯉꯟꯇꯥꯅ ꯄꯣꯊꯥꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗꯨ ꯐꯪꯂꯦ ꯉꯁꯤꯗꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝ ꯁꯥꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯁꯍꯔꯒꯤ ꯄꯣꯠꯐꯝꯗꯨ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯗꯨꯅ ꯐꯝꯕ ꯍꯧꯏ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯊꯣꯡ ꯃꯥꯟꯅꯅ ꯍꯣꯠꯅꯃꯤꯟꯅꯔꯛꯄꯅ ꯀꯨꯏꯍꯧꯗꯦ ꯅꯨꯡꯉꯥꯏꯈꯤꯕ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯋꯥꯕꯁꯤꯡꯗꯨ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯀꯥꯎꯈꯤ꯫ ꯀꯅꯥꯅꯣ? ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯤꯔꯤꯕ ꯀꯩ ꯂꯩꯔꯦ? ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯇꯥ ꯄꯨꯔꯦꯜ, ꯅꯨꯡꯉꯥꯏꯔꯤꯗꯅ? ꯅꯨꯡꯉꯥꯏꯔꯤ, ꯅꯪꯗꯤ? ꯍꯥꯃꯨ ꯍꯥꯃꯨꯅꯤꯗ ꯑꯩꯗꯤ꯫ ꯅꯪꯕꯨ ꯅꯤꯡꯇꯝꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯁꯦꯜꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯕꯣ? ꯑꯁꯨꯝꯅ ꯄꯨꯔꯦꯜꯅ ꯆꯤꯡꯒꯣꯡꯂꯩꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯈꯤꯁꯤ꯫ ꯆꯥꯔꯔꯣꯏꯗ꯫ ꯑꯩꯒꯨꯝꯕ ꯑꯃꯅ ꯏꯅꯝꯃꯒꯤ ꯋꯥꯈꯜꯗ ꯃꯔꯤꯡ ꯃꯔꯥꯡꯕ ꯑꯣꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯒꯅꯨ ꯆꯤꯡꯒꯣꯡꯂꯩ꯫ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ, ꯅꯅꯝꯃꯅꯤ, ꯑꯉꯥꯡꯁꯤꯅ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯏꯅꯝꯃ, ꯏꯅꯝꯃꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ꯫ ꯅꯪꯁꯨ ꯐꯖꯔꯤꯁꯤꯗꯤ꯫ ꯊꯣꯏꯕꯤꯒ ꯄꯨꯔꯦꯜꯒꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯆꯤꯡꯒꯣꯡꯂꯩꯗꯨ ꯃꯈꯣꯏꯗ ꯆꯥꯛ ꯆꯥꯔꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯄꯥꯜꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯄꯨꯊꯣꯛꯄꯤꯔꯛꯄꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯩ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯨꯔꯦꯜꯕꯨ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯇꯥꯝꯍꯧꯔꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯨꯔꯒꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯔꯦꯜꯗꯨ ꯁꯨꯃꯥꯡꯗ ꯐꯝꯂꯤ꯫ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯔꯣ ꯃꯈꯣꯏꯇꯥ? ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ, ꯅꯪꯁꯨ ꯂꯥꯛꯑꯣ꯫ ꯊꯥꯕꯜꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ꯫ ꯐꯖꯩ꯫ ꯃꯦꯔꯥꯒꯤ 14ꯅꯤ ꯄꯥꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯡꯗꯤ ꯇꯨꯝꯍꯧꯔꯕ꯭ꯔꯣ? ꯇꯨꯝꯈ꯭ꯔꯦ꯫ ꯑꯩꯁꯨ ꯇꯨꯝꯂꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯅ ꯆꯪꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ꯫ ꯀꯩꯅꯣ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯍꯧꯖꯤꯛꯇ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨ ꯌꯥꯝ ꯄꯥꯝꯃꯨꯔꯛꯏ꯫ ꯄꯨꯟꯁꯤꯗ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤ ꯈꯜꯂꯨꯕꯗ꯫ ꯍꯧꯈꯤꯕ ꯂꯩꯔꯝꯕꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯄꯅꯤ, ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯀꯩꯒꯤ? ꯃꯔꯝꯕꯨꯗꯤ ꯌꯥꯝ ꯂꯩꯗ, ꯃꯔꯨ ꯑꯣꯏꯅ ꯆꯤꯡꯒꯣꯡꯂꯩꯒꯤ ꯃꯇꯥꯡꯗ꯫ ꯃꯈꯣꯏꯇꯥ, ꯑꯩꯁꯨ ꯏꯄꯥꯞ ꯆꯦꯜꯂꯕꯤꯅꯤ, ꯂꯝꯂꯥꯟꯕ꯫ ꯇꯣ ꯌꯥꯔꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯇꯁꯦꯡꯅ ꯈꯪꯕ꯭ꯔꯥꯅꯦ? ꯈꯪꯉꯤ, ꯑꯩꯒꯤ ꯃꯤꯠꯅꯁꯨ ꯎꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ, ꯏꯆꯥꯒꯤ ꯈꯟꯗꯨꯅ ꯏꯕꯥꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯉꯁꯤꯀꯣ? ꯍꯣꯏ, ꯑꯩꯁꯨ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ꯫ ꯇꯣꯛꯂꯁꯤ ꯍꯥꯏꯗ꯭ꯔꯣ ꯑꯩꯕꯣ? ꯄꯨꯔꯦꯜꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯒ ꯂꯦꯝꯕꯒꯒꯤ ꯄꯥꯎ ꯂꯝꯕꯤꯗꯒꯤ ꯇꯥꯔꯛꯂꯕꯅꯤ꯫ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ, ꯑꯗꯨꯕꯨ ꯃꯃꯤꯠꯅ ꯑꯃꯨꯛꯇꯪꯗꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯈꯤꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯂꯥꯜꯂꯤꯕꯗꯤ ꯊꯣꯏꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯇꯧꯔꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡ ꯑꯇꯣꯝꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯊꯨꯝ ꯋꯥꯠꯇ꯭ꯔꯕꯅꯤꯅ ꯃꯕꯨꯡꯁꯤꯡꯒꯤ ꯃꯥꯅ ꯉꯝꯖꯕ ꯃꯇꯦꯡ ꯇꯧꯏ꯫ ꯃꯆꯦꯒꯤꯁꯨ ꯀꯩ ꯀꯩꯅꯣ ꯂꯩꯕꯤꯔꯦ꯫ ꯃꯃꯥꯁꯨ ꯃꯐꯤ ꯊꯣꯟꯕꯤꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛꯅ ꯄꯨꯡꯊꯟ ꯍꯦꯛ ꯊꯜꯂꯦ꯫ ꯄꯥꯞꯅ ꯌꯣꯝꯂꯕ ꯇꯣꯝꯕꯤꯔꯩꯗꯨ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯄꯛꯇꯨꯅ ꯁꯤꯕ ꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯃꯥꯅ ꯂꯨꯅ ꯅꯤꯡꯖꯕ ꯃꯆꯥ ꯃꯃꯧꯅ ꯇꯨꯀꯠꯆꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗ ꯃꯄꯨꯡꯅꯤꯡ ꯅꯨꯡꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯞꯄꯤ꯫ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯅꯨꯊꯪꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯆꯥ ꯃꯃꯧꯅ ꯌꯣꯛꯂꯕꯅꯤꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯊꯤꯕꯣꯡ ꯄꯟ ꯄꯟꯗꯨꯅ ꯉꯥꯡꯂꯤ, ꯃꯤꯆꯩ ꯇꯥꯗꯨꯅ ꯍꯤꯡꯂꯤ꯫ ꯃꯇꯝꯁꯤꯗ ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯣꯏꯕꯤꯗꯤ ꯁꯍꯔꯗ ꯏꯪꯈꯣꯜ ꯂꯩꯗꯨꯅ ꯌꯨꯝ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯕꯨꯡ ꯑꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯗ ꯊꯣꯏꯕꯤꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯁ, ꯁꯤꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯤꯅꯤꯅꯦꯍꯦ꯫ ꯍꯥ, ꯆꯨꯝꯂꯕ꯭ꯔꯣ ꯏꯟꯗꯣꯟ? ꯆꯨꯝꯂꯦꯅꯦ, ꯅꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯕꯅꯤꯅ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯄꯣꯛꯊꯣꯛꯎ꯫ ꯑꯃꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯩ ꯃꯈꯣꯏ ꯑꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯅꯤ ꯅꯣꯡꯃ ꯀꯣꯟꯁꯪꯗ ꯄꯨꯔꯦꯜꯗꯨ ꯂꯥꯛꯏ꯫ ꯑꯩꯅ ꯍꯥꯏꯕ ꯂꯤꯛꯇꯨꯕꯨ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯇꯥꯗ? ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯅ ꯍꯥꯏꯔꯝꯕꯗꯨꯗꯒꯤ ꯁꯟ 2ꯗꯤ ꯍꯦꯟꯖꯤꯟꯈ꯭ꯔꯦꯍꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯥꯗ, ꯁꯦꯜ ꯀꯌꯥ ꯇꯥꯔꯦ ꯊꯤꯗꯣꯛꯆꯔꯝꯃꯒꯦ꯫ ꯏꯕꯨꯡꯉꯣꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ, ꯂꯤꯛꯁꯤꯕꯨ ꯏꯕꯦꯝꯃꯗ ꯄꯛꯆꯔꯗ꯭ꯔꯣ? ꯄꯛꯆꯔꯅꯤꯕꯨ ꯇꯥꯗ, ꯅꯅꯥꯎꯅ ꯃꯤꯠꯇ ꯆꯤꯡꯁꯤꯟꯖꯔꯒ ꯌꯦꯡꯉꯤ, ꯑꯔꯣꯏꯕꯤ ꯐꯖꯔꯦ꯫ ꯍꯌꯦꯡꯁꯤ ꯏꯆꯥꯅꯨꯄꯤꯒꯤ ꯏꯄꯥꯅꯤ, ꯑꯗꯨꯗ ꯃꯃꯥꯗ ꯁꯤꯍꯟꯒꯦ ꯇꯧꯕꯅꯤꯗ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯂꯦꯝꯕꯗꯨ ꯅꯣꯛꯆꯩ, ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯕꯨꯛꯇ꯫ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦꯗ,
ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕ? ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯁꯣꯝꯗ ꯄꯥꯕꯨꯡꯅ ꯉꯥꯏꯔꯦ꯫ ꯂꯦꯝꯕ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯃꯤꯅ ꯀꯧꯔꯛꯈꯤꯕꯅꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ, ꯀꯅꯥꯅꯣ? ꯑꯦ, ꯊꯣꯏꯕꯤ, ꯅꯤꯡꯁꯤꯡꯕꯤꯔꯦ? ꯀꯔꯝꯅ ꯀꯥꯎꯗꯣꯏꯅꯣ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯤ, ꯀꯔꯣꯝ ꯆꯠꯂꯨꯕꯅꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯣ? ꯃꯥꯅꯤ, ꯃꯃꯥ ꯃꯥꯜꯂꯤ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯀꯩ ꯆꯥꯅꯤ? ꯆꯥꯔꯔꯣꯏꯒꯤ, ꯁꯤꯗ ꯄꯣꯠ ꯑꯃ ꯄꯤꯔꯝꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯩꯅꯣ? ꯊꯣꯏꯕꯤꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎ ꯃꯆꯥꯗꯨꯗꯒꯤ ꯐꯤꯅ ꯌꯣꯝꯕ ꯃꯌꯣꯝ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯁꯤ ꯄꯤꯗ꯭ꯔꯤꯉꯩ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯆꯠꯈ꯭ꯔꯀꯥꯟꯗ ꯌꯦꯡꯉꯣ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯗꯨ ꯅꯣꯛꯏ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯃꯄꯥꯗꯣ ꯁꯤꯗ ꯉꯥꯏꯍꯧꯏ꯫ ꯊꯣꯏꯕꯤ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ? ꯄꯨꯔꯦꯜ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯅ ꯃꯌꯣꯝꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯦꯜ ꯃꯌꯣꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯁꯤꯡꯗꯣꯛꯄꯤꯈꯤꯕ ꯃꯤꯒꯤ ꯁꯦꯟꯗꯣꯟꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯆꯦꯟꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯆꯠꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯂꯥꯏꯕꯛ ꯐꯕꯤꯗꯣ, ꯊꯣꯏꯕꯤ, ꯅꯪ ꯑꯣꯏꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯥꯜꯂ ꯏꯔꯥꯜꯂ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯤ ꯊꯣꯏꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫